Development of Northeastern Region Donor gi Union Minister Oidiba Dr. Jitendrana Maruina Awang Nongpoki Oina Aspirational District ne haina lauthokraba mafam singda hauzik oidiba COVID-19 gi laichada sigi matangda wa khanakrai ngarang Awang Nongpoki Aspirational District taramari gi health secretary hanbira abo commissioner singa video conferencing gi kuthangda virtual meeting amada wari sanada hauzik mai asi dinang yam ngan halamina sathabi kai sakra cha thoiga lairi se hand sanitizer amta hana tawgise suggest tawra ponida adu shu tawba sangto kotok tana dress ka se change tawra la ponida pabungdo ekhoi khungi primary school gi headmaster unaba chatkanena chatkibane ibemadi yumda mathanda lehauranena aingonda phone torokpa office tagi hainaramlaga khrangan halaba hoini adu bo hai ekoi pabung na khali je kai no hai mami tu da oza sing na tawbudo adu to udan lai school la dugi headmaster da gi suri jar war bani laipa ki rang som kal gan sida masa nu pa mana doctor ni mamau nu pisina police officer ni private school gi online class tawba hunare adugi kari kari nu khanana ba chatpa oiramni hoine adu bo haiba hoine mi gi school duna dumak taw jagada thabak ne abni mana yumda leiba khoibuna mana oina thataba khangde da magi mami tu dene oza sing to oina udre leiba se ai krawano pare se sa thodu amta ko paunu ai bam ta tam hoi kaujarake pau yamna nungairamdau male lekhidaba migi masingna lising tarahumdoi ge chani ge yankhai mari aduga laina asidagi fagalakiba migi masingna lakh ani lising kuntaret chatret ka yankhai taruk oikhrai tamo ibemado kada leiramdre getlom da ka urambro ai duram din he krai chakri jano numidang wainam sida ai na to pre jathon ngon hamna tro noida ai na bune ya rang wala ba sumani ta tawdo ithau do puning sang mane aduna doctor nursing mayam yam harau ta yamna gipsi matang pirakada pausi mangon da tamgi aduna tawraga awa ma samuk lai ni tawisi ai na ngon da habina tro isa thoy do chathon ngon haidana thabak da marol ma wa bane tamo ibemado hujikta leirambade ai mabu senadaba natiye aisu force ki service tawruba nupi amane halakpa kuidri hujik matamda doctor su police su loina wana ba matamne tamona mana fangle ena haina tamlakpado tamu khata waba natiye aikhoi su wari bane nang kai salu hey nang kai salu kya bani na I would like to be but Chitoi the Jana Bagatilubane. Chitoi the school to chatry, coaching to Dodry. Lay never sells to Teller Marie. Masatha la sida famula pam asengba Unsung Warrior di chatum bitani chathabi nang yete ozada di pi roidro